Hi, ma'am. Mami hopes na mayambu ikono no kwiramjari ngasi je ngasi ngarang se yam nuai taba daidi yamna taba kanda yamna nungsiba su pokpa daidi nungai taba su pokpa haidare ko si ani jine bo ji calculation da uraga lai se kai no kana koi gi maitai nupi ma somaina dukan phom kanda ma su waiter ne hai daidi pangan nupa si su khoi muslim gi sinau si su kamaina tawgeda ma su maduda thabak tawbune hai ko ada kamai tawgeda Anijina moinigi kenojina huji viral ama oiraga akhoi masemda khanhanba daidi chainahangadoba daidi shauninghanba daidi nasaigi tom tv ki magi oiriba facebook ki viral duda aigi wakhan mot kitang mayamda su thamjarakebo sigi matangchida nasaigi viral oiriba posida kamai tawgeda nasaigi ok injalebo haibane daidi keno tawebo haibane daidi moini inbo okto ai cherangda pula hi gumba haibane dugumba daidi tom tv gi poster khara thechallaga makha dadi maitai meyakne idabida po tom tv gi koi gi keno sidi news ki microphone sidi makha da maitai meyakna tom tv ne ijabane ko adugumba sum difference oiba daidi ngangthoreba haidoreba wahi wata mayam da yamna so of difference oiba mayam leigre ko changwe mayam khangbi kaino haikan mase khoigi khoigi muslim gi sinau ngai da tashan ba sunate khoina hawai khoina lan tawringai lan kanna kuki ga khoiga khanaringai chainaringai matamda makhoina haigi ba wahai chu handak angang nupi mari manga pregnant ohelambagi thodok mayam ju thokre ko nupi mathang koiraga makhoina adugumba thodok mayam asu mayam adum tarangani ko aduda noi maitaina lan tawrije oiroi dabada paroi dabada du toba na toba haibasu aingona ngasi bokta ai record leje mayam da dum thadok charke sigi je adu mayam tamina je alo mai dimut kada busu kuin sabdo how the crowd onjin balanda crowd onjin masaya seng bai din ideology sule je dabdo khudra mai te moine ngara thamaga ak thusa minai manba lan to dini gai ninga tamba bro kada ni gai oirani hai da thona di thutlau di ka fising do ina sum makha tajan badi kai no hai kanda asi communities ama je asengba khoi ki maitai pangan manipur da matam kuina dagi leminaraba saminaraktana awana mayam thengnadana tongnarai ni hantaki landa chu mateng iteng pangnadana khoi gi maitai ningon macha daidi sinau leiriba mayam china chu mateng pangdana khotana pangnari ne ba sida khoi gi victim kha thui ba khang na sai gi magi drugs la lon ba magi si manipur manung jida sanaragadi victim kha tawragadi akhoi amuk khana ba akhoi amuk chaina ba daidi akhoi amuk okhaina ba haibagi pot ama chigum je mayam koksida kitang hanjan biu ko kitang gyam ta ba da ka wai akhoi na sauninge haininge na pungai haiba ya de akhoi mayam leiminarei bani sahi kya dagi makoi kharana makoi gumba pitruk pikpa macha khara tholaga sigumba maitai lon bo ngang ba inthinungai na haitaba ma punchi chupa mama mapa kai de horok pano bu khangak taba kanggu kharana sumaina victim je sagalaga akhoi mob justice mob tawdana daidi akhoi masem khana chaina hanna bagi pose sigumba je tawbidana ba ju ai haijage adu ngaba hoi lotion gre hoju pudi ko seng bagi de akhoi gi yamba korongan manes yamba korongan mana pharaga sumaina keno tawi adu tawi machin da ok illi adu illi lai so hitabra de koi gi leiba isina ngoi che loi khangi ni ko ado hoi song wi ju khoi gi muslim isina ngoi gi chu dharma amani ade akhoi gi chu dharma amani akhoi gi di akhoi gi isi asian du da mana khut thai haiba du da khut tharammi adu tawi haiba du da kitang shauning bagi kotpagi ngangam bayai phuram bayai ama tawram bayai adu gumba phattaba thabak tu di na sagi song gi isina ngoi da nungai taba ya da thabak tu di kari su taw biram moi ko aseng bagi heta haining bayai haihen dana mop tahon dana so na tom tv gi microphone ama pahel laga adu mamang da as news report lower ni na sai victim chagat ning ba karana ko sagat pa daidi drugs daidi yon ba phangtram hana pairam ba paisa du pai ba phangtrabani na daidi paisa talam badu taningai mafam leirtabani na manipur da victim mayama sum tholakane ba aduna akhoi manipur da leiba isinau pangan gi isinau oiro daidi maitai gi isinau sing oiro yam section badar ka oi sigum ba victim jidagi sum lapthok ki bana hena phagane ha bje ayu wakan da tamjage adubu aphaba mayam porok se haita di
ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗꯅ ꯂꯨꯍꯣꯡꯗꯅ ꯇꯧꯅꯔꯛꯏ ꯉꯥꯛꯇꯅꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯨꯍꯣꯡꯉꯤꯀꯣ ꯂꯩꯃꯤꯟꯅꯔꯤ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯐꯠꯇꯕ ꯑꯗꯩꯗꯤ ꯂꯩꯃꯤꯟꯅ ꯆꯥꯃꯤꯟꯅꯅ ꯂꯣꯏ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯗꯕꯗꯨꯁꯨ ꯅꯈꯣꯏꯅ ꯄꯣꯔꯛꯇꯅ ꯅꯈꯣꯏꯅ ꯆꯥꯕ ꯐꯪꯗꯕꯁꯨ ꯑꯩꯈꯣꯏꯅ ꯄꯣꯔꯛꯇꯅ ꯆꯥꯃꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯃꯅꯨꯡꯗ ꯍꯣꯏ ꯃꯤꯐꯠꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯃꯩꯇꯩ ꯑꯁꯦ ꯀꯔꯤꯅꯣ ꯒꯥꯅ ꯈꯪꯖꯗꯕ ꯑꯗꯩꯗꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯀꯩꯗꯒꯤꯁꯨ ꯂꯥꯛꯑꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯈꯪꯉꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨꯝ ꯀꯟꯕꯤꯔꯒ ꯃꯩꯇꯩꯂꯣꯟ ꯊꯣꯛꯄ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥꯅ ꯇꯧꯅꯔꯒ ꯁꯨꯝ ꯂꯩꯅꯔꯤꯅꯦꯕꯀꯣ ꯂꯣꯏꯅ ꯑꯥꯏꯑꯦꯜꯄꯤꯕꯨ ꯑꯗꯩꯗꯤ ꯄꯣꯔꯛꯑꯒ ꯃꯣꯏ ꯃꯥꯒꯤ ꯆꯥꯛꯇꯥ ꯅꯧꯗꯥꯅꯔꯨꯕ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯨ ꯄꯣꯔꯛꯑꯒ ꯂꯩꯕꯁꯨ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨ ꯈꯔꯅ ꯃꯩꯇꯩꯂꯣꯟ ꯈꯔ ꯉꯥꯡꯉ ꯆꯍꯤ 10 5 10 ꯂꯩꯔꯒ ꯍꯦꯛꯇ ꯚꯤꯛꯇꯤꯝ ꯁꯥꯒꯠꯇꯅ ꯍꯦꯛꯇ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯗꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯦꯡꯕꯒꯤꯗꯤ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯣꯔꯣꯡꯉꯥꯟꯕ ꯏꯌꯥꯝꯕ ꯀꯣꯔꯣꯡꯉꯥꯟꯕ ꯍꯣꯏꯅꯗꯤ ꯐꯠꯇꯕ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯤꯗꯤ ꯇꯧꯔꯝꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕ ꯌꯥꯝ ꯂꯩꯖꯩꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯜꯍꯧꯕ ꯑꯗꯩꯗꯤ ꯏꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯁꯇ ꯂꯥꯛꯆꯒꯗꯕ ꯄꯣꯏꯟꯠꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯏꯆꯦ ꯏꯆꯟ ꯑꯗꯩꯗꯤ ꯏꯃꯥꯁꯤꯡ ꯑꯗꯩꯗꯤ ꯏꯆꯦꯁꯤꯡꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯏꯒꯅ ꯑꯩ ꯏꯆꯥ ꯅꯨꯄꯤꯉꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯀꯅꯥ ꯇꯤꯟꯅꯔꯤꯅꯣ ꯀꯅꯥꯒꯤ ꯃꯔꯝꯗ ꯇꯤꯟꯅꯔꯤꯅꯣ ꯄꯩꯁꯥ ꯈꯔ ꯊꯥꯗꯔꯒ ꯑꯥꯏꯐꯣꯟ ꯈꯔ ꯂꯩꯔꯛꯑꯒ ꯑꯗꯩꯗꯤ ꯁꯣꯝꯒꯤ ꯑꯆꯤꯟ ꯑꯀꯣꯝ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕꯗ ꯂꯣꯏꯅ ꯁꯨꯝ ꯑꯁ ꯑꯩ ꯏꯆꯥ ꯀꯣꯏꯁꯦꯅ ꯌꯦꯡꯁꯤꯟꯗꯕ ꯊꯤꯖꯤꯟꯗꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯊꯤꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯉꯁꯥꯏꯒꯤ ꯁꯣꯝꯒꯤ ꯑꯩ ꯏꯃꯥ ꯕꯕꯥꯗꯣ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯇꯣꯉꯥꯟꯈ꯭ꯔꯦ ꯆꯍꯤ 60 ꯁꯨꯔꯕ ꯏꯃꯥ ꯏꯄꯥ ꯃꯌꯥꯝꯗꯨꯅꯗꯤ ꯀꯔꯤꯝꯇ ꯈꯪꯕꯗꯤ ꯅꯠꯇꯦꯀꯣ ꯀꯣꯟꯅ ꯂꯦꯠ ꯑꯣꯏꯅ ꯄꯣꯛꯆꯕ ꯑꯉꯥꯡꯉꯩꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯋꯥꯔꯛꯇꯅ ꯑꯗꯩ ꯋꯥꯇꯦꯝꯗꯅ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯁꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯐꯕ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯣꯔꯛꯁꯤ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯊꯝꯖꯒꯦ ꯃꯃꯤꯍꯣꯒꯤ ꯋꯥꯈꯜꯗꯗꯤ ꯍꯦꯟꯅ ꯑꯐꯕ ꯄꯣꯔꯛꯅꯕ ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁ ꯈꯨꯗꯤꯡꯃꯛ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁ ꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯃꯣꯞ ꯇꯧꯔꯒ ꯑꯗꯩꯗꯤ ꯏꯔꯥꯡ ꯇꯧꯔꯒ ꯑꯗꯩꯗꯤ ꯈꯟꯅ ꯆꯩꯅꯔꯒ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯈꯠꯂꯛꯏꯕ ꯌꯨꯠ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯣ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯍꯥꯏꯖꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯤꯡꯃꯤꯟꯅꯁꯤ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅꯗꯧꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯃꯤꯍꯣꯛꯀꯤ ꯋꯥꯈꯜꯗ ꯊꯝꯖꯒꯦ ꯑꯁ ꯃꯥꯅ ꯑꯗꯨ ꯉꯥꯡꯈ꯭ꯔꯦ ꯃꯥꯅ ꯑꯗꯨ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯉꯩꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯑꯃꯅ ꯁꯣꯏꯈꯤꯕ ꯑꯃꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯆꯨꯝꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯤ ꯋꯥꯈꯜ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯃꯅ ꯑꯉꯥꯡ ꯄꯤꯛꯈ꯭ꯔꯕ ꯃꯥꯗꯣ ꯄꯨꯁꯜꯂꯒ ꯃꯣꯏ ꯑꯅꯤꯗꯨ ꯄꯨꯁꯟꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯅೋ ꯁꯣꯝꯒꯤ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯉꯩꯁꯨ ꯆꯪꯕꯤꯔꯒ ꯑꯗꯩꯗꯤ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯡꯉꯛꯄ ꯋꯥꯗꯣ ꯈꯤꯇꯪ ꯇꯥꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯤꯗꯣ ꯐꯥꯕꯤꯔꯒ ꯑꯅꯤꯗꯣ ꯄꯨꯁꯜꯂꯒ ꯃꯥꯅ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯕꯨ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯉꯩꯗ ꯕꯗꯅꯥꯝ ꯄꯤꯗꯨꯗꯤ ꯃꯣꯏꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯝꯃꯅꯦꯕ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯉꯩꯅ ꯌꯨꯅꯤꯠ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯉꯩꯅ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯄꯥꯏꯒꯗꯧꯕ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯔ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯔꯤ ꯑꯗꯨ ꯇꯧꯋꯤ ꯑꯗꯥ ꯇꯧꯋꯤ ꯃꯥꯅ ꯃꯤꯒꯤ ꯊꯦꯡꯐꯝ ꯊꯣꯛꯇꯕ ꯃꯐꯝꯗ ꯊꯦꯡꯅꯩ ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯤꯅ ꯍꯥꯏꯁꯦ ꯃꯣꯏꯂꯦꯁꯀꯤ ꯇꯥꯏꯞꯇ ꯃꯥ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯣꯏꯂꯦꯁꯀꯤ ꯇꯥꯏꯞꯇ ꯗꯤꯄꯦꯟ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃ ꯑꯣꯏꯅ ꯏꯆꯟ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯉꯁꯥꯏꯒꯤ ꯆꯤꯟꯗ ꯑꯣꯛ ꯃꯇꯨꯝ ꯏꯟꯈꯤꯕꯗꯨꯗꯤ ꯑꯩꯒꯤ ꯏꯁꯂꯥꯝ ꯙꯔꯃꯗ ꯆꯠꯂꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯑꯁꯦꯡꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯏꯖꯠ ꯈꯣꯡꯒꯥꯎꯅꯕꯗꯨꯗꯤ ꯐꯠꯇꯦꯗꯅꯀꯣ ꯑꯁꯦꯡꯕꯒꯤ ꯈ꯭ꯋꯥꯏ ꯂꯨꯏꯗꯤ ꯏꯖꯠ ꯈꯣꯡꯒꯥꯎꯅꯕꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯦꯁ ꯇꯧꯔꯗꯤ ꯑꯗꯨ ꯈꯪꯃꯤꯟꯅꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯃꯤꯍꯣꯛꯀꯤ ꯋꯥꯈꯜꯅꯤ ꯁꯤ ꯍꯥꯏꯔ ꯃꯃꯤꯍꯣꯞꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯃꯌꯥꯝ ꯄꯣꯔꯛꯅꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯃꯤꯟꯅꯁꯤ
नुसी चानना लेमिनाजे हाइबसे इपा इपु हातक्तगी निंथौ हातक्तगी अखोइगी इपा इपु हातक्तगी लेमिनाराबनी अखोइ मसेम नुसी चाना लेमिनाराबने हाइबसे आई थमजगे सि हार मम्मी होप्स न मयामबु इकोनो न खुरमजरे